legal profession da leiriba amata oina thabak tawmina duna rule of law gi mapangal hena kankhathanba mathau tai rule of law leitrabadi democracy leiroi aduga democracy yaudrbadi progress leiroi haina Supreme Court of India gi hanba oina Manipur gi just oiriba Justice 𝐍𝐄𝐿 Dhakeshwor na phungdoke wafam siga mari leinana so cha aikhoigi rule of law leitrabadi democracy si leiroi law gi mapangal hena kankhathangadabani haiba wafam dunia maru oina aikhoigi democracy sigi one talk se ojagi oiba meeting da kamaina thambiding as rule of law haiba sidi akhoigi established society amada law haiba sidi adum leini leitabi yaroi aduga sibu akhoina ariba magi bhat barshagi traditions su nyay shastra hairisi ko hoi adigi kanu da su akhoigi Greek civilization da su mangaire akhoigi rule of the law hairisi ne ba moigi law ne ba ko lairiba port mayam singa se akhoigi tawudabu law haibusi karaidano haiba kana established society whereby stable society leraba aduguma stable society adu protect tonabagi damakta madu nga athamnabagi damakta ne law ma hairise hairibadu koina ngakpa ngamdragadi hairibadu law na ngakpa ngamdragadi law du applicable oidraba law ama oiraba ne bu ado law hama haibase hana physical occupation ama yaudana law ma establish torpa yaro physical occupation ama lera matungda physical occupation dugi protect tonabagi damakta law ase darka le ne bu adugi physical protection do adu ne ba tanari se mayam jena hoji tanari ba lan adu ada thoi mayam punamak se kamaina physical occupation ama ko leinana ba magi possession yaudragadi law du tholo eba adugi possession do ne bo democracy haigera adagi di communist haigera kari haigera magi aduna idea ne bo ko hai mayam sing asi phangnabagi damakta khoi punamakna hoji mayam sina world si democratic haiba porsi da masi loina ma prithvi mayam punamak si more than 1/3 of the prithvi gi miyoi ba sro om thopagi ani asina ko hojiki leidiba khogi democracy hariba mai keno sidada ideal sidada masi mai onzela ine na khoi myam titonari ne ko adu masada kayam democratic oidigi haiduna issue ama ne ko leidiba port myam singa se india gi leidiba port sidasu mangare india si democratic country ne na moina haire laure vote tawre ko adu party manungda kayam democratic oire party ki da kaya mai democratic ki mai principle do kaya maintain tawre mai party ki election da party ki nomination khan bada party ki pham hapada adugumba leiriba democratic leiriba norm adu khoigi principle mayam sing adu mana karai wa madu protect tawri adugi protect tawdo party du na kramai democratic institution ma india si undemocratic party mayam sing adu na democratic country ma kamai chalai du haibisi yam achoba contradiction ama ne ko sigi mayam sing ase congress ki wanate bjp ki wanate cpm ne congress khoigi anything lady ba khoigi political party democracy kanin tholaiba mayam punamak sha masigi party si kayam democratic oirage haiba issue sinema igi issue di moigi magi functioning da magi mode of distribution of the party member phamda yanthokpada leidana ko de magi organ democracy hai bisi tongan ba magi system ma kha leje pot amane ba haiba mayam sing ado kayam na maintain tawrage haiba se masina khoi keno leigani aduga sin gi wena panga ngang na ba rule of law leitrabadi ha democracy ngak pang amaroi democracy leitabadi rule adu adai aduna dialogue ki wane ba reality da what we are practicing here what we are experiencing here haibase machine ba maru oiridi aduna leiriba haibase democracy haiba ideas su magi ideal asisu masisu akoi lamdam mama leiba ama masibu puraga satnaba masibu nga aga thamnaba masibu kana tawna magi principle amane ko madugi principle ado akoina nga ke hai taragadi masana law ma yawa tabni communist su law lei ko communist ki lebak su law lei kanu ki lebak su law lei law du kar maina menes awi hai du na tongan ba po ne law ma law na di yaro ba law du semdok nabagi hak law du challenge tawna bagi right nung adu ada engonda phanayam lei taraga su aina law ma menen tawdabdi semdok pangamdri bokti existing law do madugi potu ai obey tawwe ya tabani haibasi ne ba magi sideda laiba porse aduda ne ba akogi Greek ki father of the philosophy Socrates na ma masane hemlok ta asiri se ko haidi mana youth mayamda education pi ba corporate state na ma youth ta corrupt tawe na min tawre ar state na ma si sigene na pe sibe sharak pi na sentence de sentence lauk to
ko adu ma death sentence ma escape tawna magi sata mayama phedo hoi krito hoi pleto hoi ke hoi mayana ma escape tawna honai adu escape tawna hon ma accept tawde maramdi law ma haibis tangai phade adu against ai hojik aina youth mayam singbu mobilize tawdana moi mayam sing sanariba law mayam sing leba ki rule mayam sing semdo kadamni ko kadamni adu freedom of discourse adu ada mayam sing asidi masidi ai gi right ni ai gi hak ni adu gi damak tai work tawjabani adu gi hak adu lei haidana su aina madugi law ama semdokpa ngamdribawdadi sanariba law do ina obey tawba tabani existing law do ikai khuna ba tabani aduna state na piba my capital punishment ai accept tawba tabani maramdi haiba poto ina semdokpa ngamdabani na haiba potu gi manungda isatliba ni na haiba potu accept tawba tabani haiba sina traba Socrates ki drama da phawraga hojibokta magi hemloki my kenoda magi Socrates ki my death sentence phawraga hojibokta leiriba magi rule of law gi importance to ai haijabadi aina haiba khangwa rule of law gi importance tu gi wani da rule of law haiba sidi leitaba sunga yaro any established society amada law ma leitaba sunga yaro law haiba sibu ngak pa haiba sini miyangi matongni semdok pa haiba su miyangi matongni ba fataba law ma semdok pa tabani afaba law madu akoi punamaki hakta leiba that is called freedom of discourse ai ko freedom of discourse is the foundation of the freedom adu tagadi hojiki leriba democracy ni haiba magi framework sida freedom of discourse kiam lere ko adigi party me of democracy second haiba party me am kiam democratic ore democratic principle kiam ille ticket piba da khangde adigi pham hapa da khangde ama hapa da khangde ama hapa da khamde dictate tawraga tawri me am sing asi karam makhangi democratic principle da chalibano not only political party civil society organizations also leriba civil society organization me am sing asi da karai da mai jane asi member kaya executive na ka tam na kaya no karino karam democratic process ta moi it's very yamna sathiba pot amane ko leriba pot me am sing asi akoina ming the democracy is a government of the people by the people for the people adu ada mayam leina gre ko adu mi gi aphaw quote me am sinu nga ga chatna ba yareba what we are experiencing here what we are practicing here is a very much important question of the democracy ko sini aina thamjaning badi adu mai tawdana leriba pot me am sing ase established society ama leiba taragadi established law ama leiba tabani law duna ne established society protect tawdurisi sigi posima khak aina hariba keno chidai da ai swaina ai thamjani hoi thakachai oja